नुमिदांगी मतमदा गीताना ममागी मनाक्ता लाक्तुना हाइबदी मणिपुरकी मनाक्ता लाक्तुना मचानुपा कुमारन असी परफ्यूम चारी नुपी कोइनबा माली हाइदुना ममादुना हाइबदी अदुबु ममादुनादी थोदोना खल्लुदबनी नकुबुक्सु थाइना परफ्यूम मनम नमई मदु कसु काइदेना हाइदुना हाइरे मदुना ममु नुपीदुना मणिपुरता नंगी नुपासिसु थाइना नुपी कोइरामगनी हाइदुना हाइरे मणिपुरदुदी चम जबनी मरमदुना महाग मदु तौरंबा तारे हाइदुना हाइरकपनी नुमिदांगी मतमदा कुमारन महाकी मपादा फोन अमा तौ हाइदुना हाइरे तौदुरिबा फोन असी आर्मी की मिलिट्री लाइननी मसिदा फोन तौबसिदी कनामतन ट्रेस तौब ngamdi हाइदुना हाइरे मदुर मपाना मखोय अनि खनरिबसि करिगिनो हाइदुना हाइरे मदुर कुमारना गीताना आइसि अतोप नुपी कोइरि हाइदुना चिंगनरे हाइदुना हाइरकपनी कोइबु कोइबरने हाइदुना मपादुना हंगी तंजादुरा फोन अदुदगी आर्मी अमना फोन पाइखले कनानो सुखथेंगला कांचिरा फोन तौरक्लिबसे हाइदुना हाइरे मदुर मपादुना सही कुंट्रा हेना लेबाकिदमक्ता सेवा तौखिबा नुपादुनि हाइदुना हाइरे आई रिटायर्ड मेजर जनरल रमाननि हाइदुना हाइरे फोन पाइखलक्लिबा नुपासी कर्नलनि मपाना मंगोंदगी इंफॉर्मेशन खरा पामी हाइदुना हाइरकपनी मचानुपादुना मपारा फोन तौहनबगी मरमदि हौजि पालिबा रूलिंग पार्टी की चीफ मिनिस्टर की मरमदा करिगुंबा अमोटपसिंग अदु खंगबा पामबनी मदुरी मपादुना हंगलिबा सि हौजि सीबीआई की डायरेक्टर सि खंगब्रा हाइदुना हंगमनी मरमदि सीबीआई दगी चीफ मिनिस्टर की अमोटपसिंग असि खंगबा ngamdoribani मदुरा कर्नल अदुना आइगदि खंगनदि अदुबु ब्रिगेडियर शर्मागदि खंगनबनि हाइदुना हाइरे मखोयनि सि बेंग पार्टी नि हाइदुना सो हाइरे करिनो बेंग पार्टी दि हाइदुना हंगबा मतमदा यु थंगमिनारनि अदुगा मखोयनि पुन्ना नुपी सिंगा पुन्ना फौंग सागलहन्दुना लैबनि हाइदुना हाइरे नुपी अमखतदरा हाइदुना हाइरे मदुरा कर्नल अदुना हाइरक्लेबा सि नुपीदि मखन सिनबनि हाइदुना हाइरकपनि कर्नल अदुदा शर्मागा सीबीआई डायरेक्टर का वारी साननबगिदमक्ता हाइरे माल इंफॉर्मेशन खरा पामे हाइदुना कर्नल अदुदा मपादुना हाइखिबनि सोमनाकंदनि ममोन पीदुना मणिपुरगतुदा माना पॉलिटिक्स हेक जॉइन तौखिबदगिदि मागसि यामना होंगले नंगनदि मागसि होंगले हाइबसि खंगदब्रा हाइदुना मणिपुरदुदा ममोन पीदुना हाइदुना लेखिबनि मचानुपादुना मपादा नंगदि यामना जाथिबा मिनिना नंगदि कनेक्शन यामना लैबा मिनि हाइदुना हाइरे मपादुना हाइरे मखोइना आइबु रेस्पेक्ट तौबिबसे मसिदा लैबा परमवीर चक्र सिननि हाइदुना हाइरे मसीगी मेडल से हाइबदी मसीगी अवार्ड से मिलिट्री की ख्वाई चाव अवार्ड ने कनागुम मिसक सिब मतमदा कनामतन महाकपु निसिंगबिदि अदुबु महान तौरमलिबसिंग अदु खक्त निसिंगदुना लैबनि हाइदुना मपादुना मचानुपादा हाइरे नोंगालप मतमदि कुमारना मयुमदा लाप मतमदा गाड़ी मदगी मी खरा कुमथरक्तुना महाकपु फादुना पोदुना चक्की महाकपु मफम अमदा पोले मफम अदुला लैपटॉप अम थादुना लैबनि मफम अदु लैरिबा मी अदुदा कुमारना हाइरक्लिबा वफम से करिगुंबा इंटेलिजेंस ब्यूरो ना इबो मफम से फादर प्रोक्तारगदी यामना लुबो वफम अम लेरमगनी मफम अदु लैरिबा मीसिंग अदुना कुमारन बुफुबो हौरे मदुदगिदि कुमारना वारी सानगे हाइ तारगदी आइगी डायरेक्ट सीएम नतना वारी सानरो हाइदुना हाइरे मरमदि सीएम की मतंगदा सीबीआई दा हंगलुबनिना सीएम ना पाव फंगकपदगी कुमारन बु फाहलक्लिबनि हाइबसि कुमारन खंखिबनि नंगी नलिंगदा लैरिबा सीएम अदु कैमरा दा थोलो हाइदुना हाइरे मदुदगिदि सीएम सु यारो हाइदुना माकी मीसिंग अदुबु मफम मदुदगी लोइना थादोखी सीएम अमसुंग कुमारन वाली सानरे मदुदगी सीएम ना हाइरे नंग असि सोशल एक्टिविस्ट ओरमबनि नंगना मु पॉलिटिकल दा खोंग थांजिलक्ले पांडेन की दमकता थबक कुचिन सेमबदुरि कैसु कायदे अदुबु ngaraang numidang nangna wananthida mahaki office da aduk thenglaba matam phabu unaduna lekhibani madugi matam aduda nang asi ekhoina yingchinba hawraklabani election su kuidrabani madudagi di kumaran su yamna karemnaraduna intelligence bureau na phataba sing asibu phadokpa ngamdrabara ai phari se karigino haiduna hare nakoini na sanakhiba wari sing adu kari kalino haiduna cm aduna hangmani madura kumaran na karigumba ina sing bhai taragadi nang aina haiba yagadra haiduna hare madura cm aduna nang na ingoda मदुगी नेगोशिएशन अदु तौबा यारो हाइदुना हाइरकपनि नंग मोइना हातोखिबा ngami हाइदुना सीएम अदुना हाइरे मदुर कुमारनसु नंगना इबु हातपा हातबा करसु दरकार होइदे अदुबु आइना पीदरिबा इन्फॉर्मेशन असिदे यामना मरु ओइबा इन्फॉर्मेशन ने मसिदा आइना नंगोदगी करिगुम खर खतंग खंगबा पामबगी वाने अदुको मखाताना वाना थिना इंगोदा हारपा वाफम सिंग अदुसु नंगोदा लोइना तमगनि हाइदुना हाइरे सीएम अदुना दि याम उसितना कुमारन नंगसे आई मांगदा कांग अमगा चप माने पाक थारगा लोइरे अदुका करिगुंबा आइना पामलिबासी हाना हाइरो मदुगी मतुंगदा नंगी अपामद पीबा याब्रा यादब्रा येंगे हाइदुना हाइरे मदुरी कुमारन हाइरे नंग असि दिल्ली दा फावबा चतपा पामबा माले नंग लाइक तंबा सिदि क्लास 8 फाव तमखिबने नंगी इंग्लिश असिसु याना फजै मरम मदुना कैथरीन टीचर दसु हंगबा याबने हाइदुना हाइरे माना ngang लिबासी नाकोइना माना तोप नुपी मकोइबा हाइबदि
Catherine Harriban नुपीदुबु कोइबगी मतांगदा पुथोरक्तुना हारकपनि Catherine Harriban नुपीसी महाना तुमिना लुहोंदुना मया ममांदा लोतुना थंबनि मसिगी वफमसिंग असि हायदुना महाना CM दा ब्लैकमेल तव हरकपनि कुमारन यु वहायु ताबदगी महाकी मीसिंग अदुबु कुमारनबु पुल्लिबदु थादोखलदुना मफम अदुदगी चलंकी मदुदगी कुमारन सु लीला सानबा हौरई हाबदी राजनीति सानबा हौरई महाना CM दा हरकलिबासी नंगी पार्टी सिबु थुगाइबा पामलिबासी हेल्थ मिनिस्टर ओइरिबा नंगी पार्टी दा यावरिबा केसम मूर्तिननि हायदुना हायरे नोंलिनी लेरगा महाकी पॉलिटिकल करियर से लोइना मांगदबनि मसी अइना तौदुरिबनि हायदुना हायरे वहायरुता मतम CM सु कुमारन हारिबो वफमदा मुन्ना ताबा हौले मरमदी केसम मूर्ति से मकोगी पार्टी दसु खरा कारण तौदुना लेबनि करमना तौदुनो हायदुना CM अदुना हंगे करमना तौगनि हाबदुदि अइना अदुम तौनी मसीदि हायदोकपा याद्रे अदुबु ओपोजिशन पार्टीना नंगी मतांगदा करिगुम खरा थिजलिबनि मतांग असिदा नंगसु कानबा फंगबदि यायदना हायदुना हायरे कुमारन हायरे आईडी पार्टी एनिमक्ता सपोर्ट तौदुना लेबनि कानिंगबा मकादसनु आईगिदि आई सोक्तगा लोइरे हायदुना हायरे मदुरगी CM अदुना अइना नंगबु याम थागली नंगसे अइना पाम मी हायदु ओइरे हायदुना हायरे मदुरगी कुमारना CM अदुना मिनिट 5 गा वरि सनखिसे हायदुना हायरे सिन असि चेंज तौरदुना वानथिदे सिन असि लाई वानथिने मफम अदुदा महाकी टेक्निकल टीमगा लोइनना टीवी की पाउसिंगदा केसम मूर्तिगी मायोक्ता वीडियो कयामरुम थागले मफम अदुदा नुपी अमना इंटरव्यू पीदुना लेबनि मागसे महाकी मचानुपी सी क्लास 12 तमनी मखा लाइक तमनबा ngamdrabanina केसम मूर्तिदा मतेंग निबा चपा मतमदा महांगना अइगी चानुपी सी इज्जत मांगनख्रे हायदुना टीवी की पाउसिंग अदुदा हायरकपनि मचानुपी की फोटो अदुसु टीवी ददी ब्लर चलहंदुना लेहली केसम मूर्तिना तौखिबसिंग अदुगी प्रूफ ओइना मसिगी फोनदा माकी फोन रिकॉर्डिंग सिंग अदु यावदुना लेरि हायदुना सोयरे फोन की रिकॉर्डिंग अदु टीवी दा थादोरई मदुदा वारि सानरिबा असि थोखरदि थोखरे मखा ताबदु अइना येंगलगे अखोय युमदा लाव हायदुना मंत्री अदुना नुपी दुदा वारि साबगी रिकॉर्डिंग अदु थादोरकपनि मखोय असि मफम खुदिमक्ता चत्तुना न्याय थिरुबा मतमदा अमता फंगद्रे हायदुना टीवी की पाव दुदा हायदुना लेखिबनि केसम मूर्ति हाबदी हेल्थ मिनिस्टर की मतांगदा संतोरक्लिबा वाफम सिंग असिना मयाम सिंगदसु करिगुंबा खरदि खलनखि मखोयसु हेल्थ मिनिस्टर दा यामना सावबा हायबदो खि कुमारनसु महाकी मी क्यागा लोइनना रूलिंग पार्टी की हेल्थ मिनिस्टर की मायोक्ता रैली चटपा हौखि मसिगी मतांगदा CBI दा थिजललु हायदुना रैली अदु चटखिबनि सोमनाकंददि वानथि अमसुंग चीफ मिनिस्टर सु कुमारन तौरि मोंग सिंग अदु येंगदुना लेखिबनि तौरिबा मयाम सिंग असिदि वानथि अमसुंग कुमारनगा प्लान तौदुना तौरिबनि अदुबु CM नदि तौरिबा थबक सिंग असि महाकिदमक्ता तौरिबनि हायदुना खल्लिबनि मदुदगिदि वानथि IT की मी अदुना हायरे मसिगी वाफम सिंग असि सोशल मीडिया दसु वाइ चाले मरम मदुना पार्टी मीटिंग तौनबैदमक्ता इमरजेंसी मीटिंग अमा कौखरे हायदुना हायरे थोलिबा थौदो असिना रूलिंग पार्टी दा इंपैक्ट अमदि पीरे हायदुना हायरे कुमारन चलिबा रैली अदु पुलिस सिंगसु CM ना कलिमता तौगनो हायबनिना पुलिस सिंग अदुसु कलिमता तौदबिदा लेप लेपतुना येंगदुना लेखि मदुरगिदि फॉरेन मेडिसिन सिंगना मी क्यामरुमसु CL हायदुना मखोयना लाव लावतुना लाखि मारा लेजदबा नुपी मचा अमसुंग नुपीदा ओट लेबा तौबिगनो हायदुनासु लावखि मफम अदुदा केसम मूर्तिगी इफिजी मै थाखि वानथिनदि कैमरा अदु कुमारनदा हंजन हंजन नमनबिदमता हायरे मदुरगिदि केसम मूर्तिबु महाकी फम थादोकदबनि हायदुना हायरे अमसुंग रूलिंग पार्टी से यामना फत्रे रूलिंग पार्टी से सिंदोजी हायदुना लावखलई कुमारन nganglि सलिबा मयाम सिंग अदु वानथिनदि कैमरा अदु मंगोंदा थांजनदुना सोशल मीडिया अमसुंग टीवी की पाउसिंगदा संदोक्तुना लेखिबनि मदुरगिदि CM नसु पुलिस सिंग अदुदा प्रोटेस्ट तौरिबा मी सिंग अदुबु फुथानबैदमक्ता ऑर्डर पिरई पुलिस सिंग अदुसु कुमारन अमसुंग महाकी मी सिंगदा लाठी चार्ज तौरकपनि अदुबु कुमारन सु मफम अदुदा लेदुना पुलिस सिंग अदुना फुबा सिंग अदुबु खांगदुना लेखिबनि मदुरगिदि ngahaki matungda maikhu kyamarum lakhi maikhu aduna video namliba sing adubu loina mamanki karino tawbase haiduna wanlathina hari maikhu du khurakpadagi mafam adur leiba mi singsu chenaki amasung police sing adusu mafam adudagi handun sanaki madudagi kumarana mahake mamanaba rajada maikhu sing asi kadai dino haiduna hangi mamanaba tuna aigi mi singda maikhu sing asi tha leibini haiduna hari karigino haiduna kumarana hangi karigino haiduna kumarana hangi madur rajana hari nangna tawriba plan ase yamnadi phajege debu nangna tawriba sing asi mina matam khara khakta ningchangduna legani aduga makhoi ngah lerga channel hongtokhini Twitter amasung Facebook da matam khara khaktani nangna maming chaturibasi madui matungda nangbu mayamna loina kawkhragani karigumba nangi protest amasung nangi plan asi mai pake hai taragadi migi thamoida karigumba ama impact ama pening taragadi asi yana thotaba yaroi haiduna hare kanagumba madi sideba yaroi
ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯣꯏꯅ ꯁꯤꯔꯒꯦ ꯑꯩ ꯑꯣꯏꯅ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯟꯅꯗꯤ ꯔꯥꯖꯥꯗ ꯅꯪ ꯆꯤꯡꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯁꯤꯗꯧ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯠ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯁꯨ ꯐꯪꯒꯅꯤ ꯑꯃꯁꯨꯡ ꯑꯩ ꯁꯥꯟꯇꯤꯗ ꯁꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯃꯗꯨꯒꯤ ꯊꯣꯛ-ꯊꯥꯛꯇꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯒꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯥꯔꯇꯤꯅꯁꯨ ꯄꯩꯁꯥ ꯄꯤꯔꯛꯀꯅꯤ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅꯁꯨ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯗꯣꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯣꯛꯄꯤ ꯊꯥꯛꯄꯤꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯅꯥꯝꯇ ꯌꯥꯎꯗꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯁꯨꯝꯅ ꯁꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯔꯥꯖꯥꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯛꯏ ꯃꯁꯤ ꯏꯁꯣꯔꯃꯛꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯈꯤ ꯀꯨꯃꯥꯔꯟꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯖꯥꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯔꯝ ꯑꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯛꯏ ꯃꯗꯨꯗꯒꯤ ꯀꯨꯃꯥꯔꯟꯗ ꯔꯥꯖꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯣꯏꯅ ꯆꯩ ꯆꯥꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯊꯥꯡ ꯑꯁꯤ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡ ꯑꯁꯤ ꯄꯥꯏꯍꯜꯂꯛꯏ ꯃꯗꯨꯗꯒꯤ ꯔꯥꯖꯥꯅ ꯑꯩ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯩꯈꯨ ꯑꯁꯤ ꯃꯨꯠꯊꯠꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯄ ꯁꯥꯔꯗꯨꯅ ꯀꯨꯃꯥꯔꯟꯁꯨ ꯌꯦꯡꯊꯣꯛꯍꯜꯂꯤ ꯀꯨꯃꯥꯔꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯔꯥꯖꯥꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯍꯜꯂꯤ ꯔꯥꯖꯥ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯨꯃꯥꯔꯟꯅ ꯄꯥꯡꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯅꯝꯗꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯊꯤꯜꯍꯟꯕꯅꯤ ꯀꯨꯃꯥꯔꯟꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯩ ꯀꯔꯤꯝꯇ ꯅꯥꯗꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯈꯨꯠꯇ ꯁꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛꯇ ꯆꯠꯀꯅꯤ ꯑꯃꯁꯨꯡ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯍꯥꯛ IAS ꯇꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯨ ꯈꯔ ꯍꯣꯠꯅꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯔꯥꯖꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯁꯤꯈꯤ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯀꯨꯃꯥꯔꯟꯗꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯂꯥꯛꯇꯨꯅ ꯀꯨꯃꯥꯔꯟꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯍꯧꯅ ꯀꯞꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯥ ꯍꯥꯏꯕ ꯃꯤꯁꯛ ꯑꯃ ꯁꯤꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 5 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯅꯤ ꯑꯗꯨꯒ CMꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯇ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯗꯨꯗꯤ ꯄꯥꯔꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ CM ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯃꯃꯥꯟꯅꯕ ꯁꯤꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯁꯪꯁꯪꯅ ꯎꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯍꯥꯏ ꯀꯃꯥꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯨꯃꯥꯔꯟ ꯎꯅꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯂꯥꯛꯈꯤ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯛꯅꯤꯡꯗ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯃꯤ ꯁꯣꯛꯄ ꯃꯇꯝꯗ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏ ꯀꯃꯥꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯨꯃꯥꯔꯟꯗ ꯌꯥꯝꯅ ꯊꯥꯒꯠꯇꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯂꯣꯏꯅ ꯄꯥꯍꯜꯂꯦ ꯅꯪꯗꯤ ꯂꯝꯖꯤꯡ ꯃꯩꯔꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯇꯨꯅ ꯂꯩꯕꯅꯤ ꯄꯥꯔꯇꯤꯒꯤ ꯍꯦꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯨꯃꯥꯔꯟꯗꯤ ꯑꯃꯠꯇ ꯇꯥꯗꯦ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯈꯤ ꯔꯥꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯅꯊꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯒꯤꯇꯥꯅ ꯋꯥꯅꯊꯤꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯗꯨ ꯅꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯣꯏꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯍꯥꯛꯅ ꯋꯥꯅꯊꯤꯗ ꯅꯪꯒꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯋꯔꯁꯥꯁꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯗꯤꯁꯟ ꯑꯗꯨꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤ ꯒꯤꯇꯥꯅ ꯃꯁꯛ ꯈꯪꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯖꯅ ꯋꯥ ꯉꯥꯡꯅꯩ ꯍꯥꯏꯕꯗꯤ ꯅꯪ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯨꯃꯥꯔꯟ ꯁꯣꯛꯄꯁꯤꯗ ꯂꯩꯕ ꯉꯝꯗꯗꯅ ꯆꯤꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯅꯥꯆꯦꯞꯇ ꯌꯩꯗꯨꯅ ꯉꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯋꯥꯅꯊꯤꯅꯁꯨ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯆꯝꯃꯤ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯇꯥꯅꯁꯨ ꯃꯉꯣꯟꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯦꯋꯥꯔ ꯇꯧꯅꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯅꯔꯤꯕꯅꯤ ꯋꯥꯅꯊꯤꯒꯤ ITꯒꯤ ꯃꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯨꯃꯥꯔꯟꯒ ꯆꯤꯐꯀ ꯐꯣꯇꯣ ꯄꯨꯟꯅ ꯀꯥꯞꯃꯤꯟꯅꯕ ꯑꯁꯤ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯁꯨ ꯌꯥꯎꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕु ꯒꯤꯇꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯆꯤꯐꯀ ꯀꯨꯃꯥꯔꯟꯒ ꯈꯛꯇ ꯀꯥꯞꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟ ꯑꯗꯨꯁꯨ ꯀꯨꯃꯥꯔꯟꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯅꯥꯕ ꯐꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯋꯥꯅꯊꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯍꯥꯏ ꯀꯃꯥꯟꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯅꯥꯆꯦꯞꯇ ꯌꯩꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅꯦ ꯃꯁꯤꯗꯅꯤꯅꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯨꯝꯂꯤꯕꯅꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯗ ꯃꯍꯥꯛꯅ ꯀꯥꯔꯟ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯃꯃꯥꯏꯁꯨ ꯏꯀꯥꯏꯕꯒ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔꯟ ꯀꯔꯤꯝꯇ ꯇꯥꯈꯤꯗꯦ CMꯒꯤ ꯕꯪꯒ꯭ꯂꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ
ꯀꯨꯃꯥꯔꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯅ ꯈꯪ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯃꯦꯖ ꯑꯁꯤ ꯂꯩꯈꯥ ꯇꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯑꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ ꯑꯃꯁꯨꯡ CBIꯒꯤ ꯃꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯃꯅꯗꯤ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯣꯝꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯒ ꯃꯥꯒ ꯀꯧꯅꯈꯤꯗꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤ, ꯑꯗꯣꯝꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯃꯥꯔꯟꯅ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯨꯃꯥꯔꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯀꯨꯃꯥꯔꯟꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯅꯔꯁꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯀꯨꯃꯥꯔꯟꯗ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯍꯜꯂꯤ꯫ ꯃꯃꯥꯁꯨ ꯏꯟꯅꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯇꯣꯞꯄ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯔꯟꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯈꯤꯕꯅꯤ꯫ ꯀꯨꯃꯥꯔꯟꯁꯨ MRI ꯂꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯦ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨ ꯀꯨꯃꯥꯔꯟꯅ ꯍꯥꯏꯐꯦꯠ ꯎꯔꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯣꯝꯇꯠꯈꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯉꯁꯥꯏ ꯍꯤꯗꯥꯛ ꯀꯥꯞꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯍꯥꯏꯕꯗꯤ ꯁꯥꯁꯤꯟꯅꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ MRI ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯔꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ CMꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ CMꯒꯤ ꯃꯤ ꯑꯗꯨ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯛꯂꯛꯇꯨꯅ ꯀꯨꯃꯥꯔꯟꯕꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯀꯨꯃꯥꯔꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗꯤ ꯐꯣꯔꯃꯦꯜ ꯁꯨꯁ ꯑꯃꯇ ꯇꯣꯡꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ CMꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯗꯒꯤ ꯂꯣꯟꯅ ꯃꯍꯥꯛ ꯆꯦꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯄꯕ꯭ꯂꯤꯛ ꯕꯥꯠꯔꯨꯝꯗ ꯃꯍꯥꯛ ꯂꯣꯠꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯥ ꯑꯃꯗ ꯃꯍꯥꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ CMꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯉꯥꯎꯄꯤꯡ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯨꯃꯥꯔꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ꯫ ꯀꯨꯃꯥꯔꯟꯅꯗꯤ ꯅꯨꯄꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯀꯨꯃꯥꯔꯟꯅ ꯐꯨꯕ ꯇꯥꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯏ꯫ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯄꯥꯏꯞ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯝꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯖꯪꯒꯜ ꯂꯣꯝꯗ ꯆꯦꯟꯈꯤ꯫ ꯖꯪꯒꯜ ꯂꯣꯝꯗ CMꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯃꯥꯔꯟ ꯑꯗꯨ ꯆꯣꯡꯊꯈꯤ꯫ CMꯒꯤ ꯃꯤꯁꯤꯡꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯧꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯨꯃꯥꯔꯟ ꯑꯁꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯒꯤ ꯂꯩꯀꯥꯏꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯞ ꯂꯥꯎꯗꯨꯅ ꯑꯥꯟꯗꯣꯂꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯨꯃꯥꯔꯟ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯎꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯀꯨꯃꯥꯔꯟꯗꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯤꯔꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯒꯤꯔꯤꯅꯗꯤ ꯅꯪ ꯑꯁꯤ ꯃꯤꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯕꯅꯤ, ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯨꯃꯥꯔꯟꯅ ꯍꯤꯡꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯗꯣꯟ ꯊꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯈꯤ꯫ ꯄ꯭ꯔꯦꯁꯀꯤ ꯃꯤꯁꯤꯡꯅ CMꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟꯁꯨ ꯀꯞꯁꯟꯅꯔꯗꯨꯅ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯈꯣꯏꯗ ꯈꯛꯇ ꯍꯥꯏꯒꯅꯤ, ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯍꯤꯡꯍꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯃꯥꯔꯟꯁꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯅꯤꯇꯤ ꯐꯖꯅ ꯍꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯏꯃꯥ ꯑꯃꯈꯛꯇꯅ ꯄꯣꯛꯄ ꯑꯣꯏꯇꯥꯔꯒꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕꯤ ꯑꯃꯅ ꯄ꯭ꯔꯦꯁꯀꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯀꯨꯃꯥꯔꯟꯗ ꯍꯪꯉꯤ, ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯨꯃꯥꯔꯟꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯁꯤꯡꯉꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ CMꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯄꯟꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯑꯩꯅ ꯍꯥꯠꯂꯤ ꯀꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤ? ꯊꯧꯗꯣꯛ ꯑꯁꯤ ꯏꯁꯣꯔꯅ ꯁꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯁꯤꯟꯅꯩ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯞꯇꯣꯔꯤꯕꯅꯣ? ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯍꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯔꯤꯕꯅꯤ, ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯨꯄꯥ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩ, ꯃꯍꯥꯛꯁꯨ ꯅꯪꯒꯤ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯈꯣꯝꯖꯤꯟꯗꯣꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨ
ꯃꯗꯨꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯅꯤ ꯃꯗꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯨ ꯐꯣꯟ ꯂꯣꯏꯅ ꯇꯧꯅꯔꯦ ꯍꯥꯏꯕꯗꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯈꯤꯕꯅꯤ ꯀꯨꯃꯥꯔꯟꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯅ ꯊꯤꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯗ꯭ꯔꯃꯥ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯃꯍꯥꯛꯅ ꯅꯪ ꯑꯁꯤ ꯆꯨꯒꯂꯤ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯁꯥꯎꯗꯨꯅ ꯑꯣꯏꯅꯤꯡꯉ ꯑꯣꯏꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡ ꯇꯥꯔꯒꯗꯤ ꯅꯪꯒ ꯃꯥꯒ ꯀꯣꯏꯅꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯨꯃꯥꯔꯟ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯃꯥꯒ ꯀꯣꯏꯅꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯇꯥ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝ ꯁꯥꯈꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯊꯦꯝꯖꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯅꯪꯁꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯗꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯈꯪꯒꯗꯕ ꯅꯠꯇꯦ ꯅꯪꯁꯤ ꯑꯩ ꯈꯛꯇꯒꯤ ꯅꯨꯄꯥꯅꯤ ꯀꯅꯥꯝꯇ ꯀꯣꯏꯔꯝꯃꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯉꯩꯗ ꯅꯝꯊꯥꯛ ꯇꯧꯔꯣꯏ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇꯗꯤ ꯃꯤ ꯎꯅꯕ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯇꯧꯏ ꯅꯨꯄꯥ ꯑꯃꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯃꯁꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯊꯦꯝꯖꯤꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯒꯤꯇꯥꯁꯨ ꯀꯞꯂꯗꯨꯅ ꯀꯨꯃꯥꯔꯟꯗ ꯍꯥꯏꯔꯛꯏ ꯏꯔꯨꯖꯊꯣꯛꯎꯔꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯑꯩꯁꯨ ꯗꯨꯀꯥꯟ ꯆꯠꯇꯨꯅ ꯄꯥꯔꯐ꯭ꯌꯨꯝ ꯑꯝꯇ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯀꯦꯗꯨꯅꯤ ꯃꯅꯝꯒ ꯅꯨꯡꯁꯤꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯐ꯭ꯌꯨꯝ ꯑꯁꯤꯗꯒꯤꯅꯤ ꯊꯣꯛꯂꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯃꯥꯔꯟꯁꯨ ꯉꯛꯇꯨꯅ ꯂꯩꯍꯧꯏ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯀꯨꯃꯥꯔꯟꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕꯒꯤ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯥꯔꯇꯤꯒꯤ ꯀꯥꯔꯤꯀꯦꯇꯔ ꯑꯃ ꯑꯣꯏꯕꯗꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯀꯌꯥ ꯑꯃꯔꯣꯝ ꯇꯧꯗꯕ ꯌꯥꯗꯦ ꯑꯩꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯤꯕꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯀꯨꯃꯥꯔꯟ ꯑꯁꯤ ꯄꯥꯝꯅꯕ ꯍꯧꯔꯛꯏ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯈꯕꯔ ꯆꯦꯐꯣꯡ ꯀꯌꯥꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯈꯛꯇ ꯉꯥꯏꯈꯤ ꯅꯣꯡꯃꯗꯤ ꯂꯨꯍꯣꯡꯐꯝ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯗꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯤꯁꯨ ꯌꯥꯝꯅ ꯉꯛꯅꯈꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝꯅ ꯇꯤꯟꯅ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯕꯅꯤ ꯃꯃꯥꯡꯊꯛꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯌꯥꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯔꯗꯨꯅ ꯅꯣꯛꯇꯨꯅ ꯁꯥꯟꯅꯩ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯨꯃꯥꯔꯟꯅ ꯅꯪꯕु ꯂꯩꯈꯥ ꯇꯥꯍꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯍꯜꯂꯤ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨꯗ ꯁꯤꯑꯦꯝ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒ ꯑꯁꯤ ꯈꯕꯔꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯈꯕꯔꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯆꯛꯄ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯇꯤ MLAꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯒꯤ ꯐꯝ ꯑꯁꯤ ꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯅꯁꯨ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯃꯥꯡꯊꯛꯇ ꯍꯥꯏ ꯀꯃꯥꯟꯗ ꯑꯗꯨꯅ CM ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ CM ꯑꯗꯨꯅ ꯍꯥꯏ ꯀꯃꯥꯟꯗ ꯑꯗꯨꯗ ꯂꯤꯔꯛꯏ ꯃꯗꯨꯗ ꯍꯥꯏ ꯀꯃꯥꯟꯗ ꯑꯗꯨꯅꯁꯨ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ ꯃꯗꯨꯗ ꯍꯥꯏ ꯀꯃꯥꯟꯗꯨꯅ ꯅꯪꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ CM ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯝ ꯌꯦꯠꯅꯗꯨꯅ ꯃꯨꯛꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯃꯤꯁꯛ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯔꯛꯂꯤꯕ ꯕꯣꯔ ꯀꯩꯅꯥ ꯑꯗꯨꯕꯨ ꯕꯣꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯏ ꯕꯣꯔ ꯀꯩꯅꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯝꯕꯗ ꯍꯥꯟꯅ ꯈꯣꯡ ꯁꯣꯛꯇꯨꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯃꯝꯈꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯗꯨꯝ ꯈꯣꯡ ꯁꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯑꯍꯥꯟꯕ ꯈꯣꯡ ꯁꯣꯛꯄ ꯃꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯦ ꯍꯥꯏꯕꯁꯤ ꯇꯥꯛꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯅ ꯈꯣꯡ ꯁꯣꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤ ꯁꯥꯟꯇꯤ ꯐꯪꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯃꯥꯔꯟ ꯑꯁꯤ ꯃꯥꯡꯍꯟ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯁꯤꯟꯕ ꯍꯧꯔꯛꯏ ꯃꯃꯥꯡꯊꯛꯇꯗꯤ CM ꯈꯛꯇꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯍꯟꯗꯛꯇꯤ ꯍꯥꯏ ꯀꯃꯥꯟ ꯑꯗꯨꯁꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯍꯥꯏ ꯀꯃꯥꯟꯅꯁꯨ ꯀꯨꯃꯥꯔꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯁꯤꯅꯤ खितंग ममिंग चलक्पा खितंग अफब तौनब होनब मतमदा चिंधनबद होनई हैबसे मसिगी मतंग असना ताक्रेबनी वानथिन नुमिदांगदा महाकी होटल अदुर हलक्पा मतमददी मफम अदुर कुमारन नोंगई अमा पाइदुना फमदुना लेरमी मफम अदुर महाक होटल की स्टाफ सादुना लाखिबनी मदुर वानथिदा नोंगईसी नंगी नोंगईनी अइना मफम बसिर लाखपा मतमदा नंगना अइगोंदा मसिना सिजिनरकद्रा हाइबगी पाखतुना
ꯑꯩꯅ ꯁꯦꯐꯇꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯑꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯃꯁꯨꯡ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯟꯂꯊꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯋꯥꯟꯂꯊꯤꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯨꯃꯥꯔꯟ ꯑꯁꯤ ꯃꯃꯤꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯥꯅ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯂꯗꯨꯅ ꯋꯥꯟꯂꯊꯤꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯟꯂꯊꯤꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯇꯦꯁ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯁꯤꯕ ꯌꯥꯎꯕꯗꯨꯗꯤ ꯋꯥꯟꯂꯊꯤꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯗꯕꯅꯤ ꯃꯗꯨꯅ ꯀꯨꯃꯥꯔꯟꯁꯨ ꯄ꯭ꯂꯥꯟ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯥꯅ ꯁꯤꯔꯤꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯍꯧꯗ꯭ꯔꯦ इखंग खंगौदना थोखिबा ngakतनी हाइदुन हाइरे मदुरगिदी कुमारन हाइरे आइना नंगोंददी कैदोंगैदा ओइदबा ngangoy वहाइरुता मतमदा वानथीना आइगी मिंग करी कवि हाइदुन हाइरे मदुर कुमारनना वानथी हाइदुन हाइरे अमुका हाइरो हाइदुन सु हाइरे मदुर वानथी हाइदुन मु हाइरे ममांग तक्तदी वानथी उबा मतमदा महाना मैदाम हाइना कौबनी अदुबु हंदक्ती मिंग खक्तनी महाना करोक्लिबसी मतो अदुदगी वानथीसु कुमारन असि यामना चावबा मी मा ओइरे हाइबसी मा खंखी मथंगदगी नंग उनबा मतमदा सार सार कौदबा याररो हाइदुना वानथीना कुमारनदा हाइरे महाना मखा तारे नंगना पामजबा सिंग अदु हौजिकती लोइना फंगलमनदीने पार्टी की चमचंबा मी मोरमबनी अदुबु नंगदी हौजिक हाइबा वहाइ अदु लोइद्रिङै मतमदा कुमारनना मखा तारे अय सिबु मयामना अफंग सिबिखिबनी अय सि लांगदा थुखिबनी हाइदुना हाइरे मदुर वानथीना हाइरे हौजिकती नंगना मिपुम खुदिमा असि नंगना येंगनाबा उहेंदुना लेरे मरम अदुना नंग मतम खरा खक्तनी हिंगदुइसि नंगी सिबा ngaiduna लेरो हाइदुना हाइरे मदुरगिदी कुमारनसु वानथीदा करेमनदुना वानथीगी मनाक्ता चखेलदुना हाइरे नंगनने अइना हाइबसे थाजरोय ngarangdi asiba haibdo aigi nakta sigi changdani leisi मदुरगिदी वानथीना हाइरे नंगबु हानबा सिनमने हाइबसिमदि कन्फर्म होरे हौजिकती करि तौदुरि नंगना थंदना सिस्टम असे होंदोकपा ngamoi aisune सिस्टम असे होंदोकनबु होनरमनि अदुबु ngamkhide maram aduna mayamna tawriba mong asi aduma yengduna leiki aisu chinna se khumjanduna wamta ngangkidabni haidun hare masida taglibasi kanagumba misak amana system amabu hongnaba haibadi samaj asira chatnariba sibu hongnaba honna taragadi hongba ngamdabadina system aduna tawriba adugumna mahak masa mathanda hongjaba tai haibasi takli madru wanthina makha tare aina ne samaj asibu semdonaba honaba matamda aigi amangbata oiki hawjiti ai penthoabani hawjiti aingonda पैसा नुसा प्रॉपर्टी कया मरम सुलैरी नंगसु लैरिबनी हाइदुन हाइरे वहाइरुता मतमदा कुमारना नंगी लिस्ट अदुदा अigi मिंग यावरिबा करिगिनो हाइदुन हांगी तंजादुर मईदु मुतखी मदुरा वानथीना हाइरे गांगतंग गायो सेकेंड अनि गी मतुंगदा मई लानी हाइदुन हाइरे पुंसी सि यानो नुगाइबनी मई मुतपा तारगसु अखोइदी मई असि यानो थुना लाई नखोइदी कैंडल गी मंगालदा अदुमा हिंदु सोकपदी अखोइगी पुंसी सिदा हिंगनबा होनो हाइदुन हाइरे मसिदा ताकनिंगलिबसी कुमारनदी ज्ञान ताकी मान हाइले होटल असिदा लेरिबा मोंग असिना नंग लेमिनाबा असिनी अदुगा कैंडल गी मंगान हाइबदुना अइगी नुपीगी लेमिनाबा असिनत्रा हाइदुना हाइरे मदुरा वानथीना हाइरक्लिबा वाफम अदुगी पाखोम पिनबगिदमता कुमारनसु मफम अदुरा करिगुम्बा खरा थीखि मदुरा वानथीना करि थिरिनो हाइदुना हांगी अइ असि मफम असिदा लाकपा मतमदा हुमांग याम सौरे इसा असि हुमांग मरम नमे इरु अमता जथोके तौबनी अदुबु नखोइगी बालुम असिदी थोंग फावबा पांदे हाइदुना हाइरे हाइबदी थोंग अदु ग्लासना खाबनीना होद्रोंग होना उबनी मदुरगिदी महाना हाइरक्लिबासी याजरे नखोइगी 5 स्टार होटल असे हाइदुना हाइरे वहाइरुता मतमदा वानथी मथंदा नोक्चरमी मसिदा हाइरक्लिबा वफम असे माकी नुपीबु थादोकपा ngamoi हाइदुना कुमारन हाइरखिबनी महाना माकी नुपीबु थादोकपा ngamदे हाइतारगसु महाना वानथीबुदी नुसिकी वानथी मखोयनी से असुमसुम नंगनरखी मखोयनी लमगा कोइबा चतुना मखोयनी यामना नुगाइबा मतम हाइबसु ओइकी नोंमदी मखोयनीसु मयुमदा हलक्तुना वारी सानदुना मखोयगी बेलकोनीदुदा फमदुना लेबा मतमदा वानथीदा कुमारना करिगुमबदा हंगे हाइदुना हाइरे मांगना हंगदुबा वाफम असे करिगुम एमएलए ओइगे हाइतारगदी करी करी दरकार ओइ हाइदुना हंगमनी मदुर वानथीसे यामना सिंगबनिना नंगना अइगी नाक्ता लाक्लिबासी अइगे नक्सनना बहोनरिबासी नंगना मसि खक खंगदोकपा पामबगी तमक्ता लाखिबा नत्रा हाइदुना हाइरे मदुरा कुमारनसु यामना सिंगलबनिना ऐसु सुम हंगबनिदा करिगुम नंगना हाइंद्रगदी कसु कायदे हाइदुना हाइरे वानथीसु कुमारना हाइरक्लिबा वाफम असे ज्ञान ताई मरम अदुना करिगुम नंगना हंगकपा वाफम अमसुंग नंगना करिगुम पियु हाइबा मतमदा अइना पिदबा ngamoi हाइबसी नंगना खंगबनिना मदु हंगइबा ओरंगनिने हाइदुना हाइरे मदुरा वानथीना हाइरे करिगुम एमएलए मोइगे हाइतारगदी नागसी मी मयामना खंगबा मा चंगी हौजिकपुदी नंगसी मी मयामना खंगनरे नंगी सपोर्टसु मी मयाम लेरे अदुबु पैसा यामना चंगी हाइदुना हाइरे भोट की मतमदा मिगोंदा पैसा मयाम येंदबा यारोय करोड़ करोड़ चंगी हाइदुना हाइरे भोट पैसा मयाम थादरिबासी मसा मसागी पैसा दुरा हाइदुना वानथीदा कुमारन हंगी मदुरा कुमारनदा वानथीना हाइरेसी
ꯕꯣꯠ ꯊꯥꯗꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯤꯀꯤꯝꯇ ꯇꯤꯡꯗꯦ ꯃꯁꯤꯗ ꯊꯥꯗꯔꯛꯂꯤꯕ ꯑꯁꯤ ꯀꯣꯔꯄꯣꯔꯦꯠ ꯀꯝꯄꯅꯤ ꯑꯆꯧ ꯑꯆꯧꯕꯅ ꯊꯥꯗꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤꯁꯤꯡ ꯑꯗꯨꯒꯤ ꯇꯦꯟꯗꯔꯁꯤꯡ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔ ꯍꯥꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯃꯈꯣꯏꯅ ꯚꯣꯠ ꯀꯥꯔꯕ ꯃꯇꯨꯡꯗ ꯁꯔꯀꯥꯔꯅ ꯃꯈꯣꯏꯗ ꯇꯦꯟꯗꯔꯁꯤꯡ ꯑꯗꯨ ꯄꯤꯗꯣꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯅ ꯍꯥꯏꯔꯦ ꯑꯩꯕꯨ ꯀꯣꯔꯄꯣꯔꯦꯠ ꯀꯝꯄꯅꯤ ꯑꯃꯒ ꯃꯤꯇꯤꯡ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯀꯨꯃꯥꯔꯟꯒꯤ ꯋꯥꯈꯜ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯋꯥꯅꯊꯤꯗꯤ ꯀꯨꯃꯥꯔꯟ ꯑꯁꯤ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ ꯀꯨꯃꯥꯔꯟꯁꯨ ꯒꯤꯔꯤꯒ ꯂꯣꯏꯅꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯔꯝꯅ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯒꯤꯔꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯁꯤꯠ ꯑꯁꯤ ꯄꯥꯟꯗꯤꯌꯟꯗ ꯄꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯃꯥꯔꯟꯗ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡꯅ ꯈꯟꯅꯗꯨꯅ ꯂꯩꯔꯦ ꯄꯥꯟꯗꯤꯌꯟꯅꯗꯤ ꯑꯩ ꯎꯕ ꯃꯇꯝꯗ ꯁꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯄꯥꯟꯗꯤꯌꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯀꯨꯃꯥꯔꯟ ꯍꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟ ꯍꯥꯏꯔꯦ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯔꯇꯤꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯀꯨꯃꯥꯔꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯔꯤꯅ ꯃꯍꯥꯛ ꯑꯁꯤ ꯚꯣꯠ ꯂꯦꯞꯅꯤꯡꯉꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯤꯔꯤꯅ ꯍꯥꯏꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯔꯥꯏ ꯄꯤꯕꯒꯤ ꯍꯛꯀ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯁꯤ ꯃꯁꯥꯃꯛꯅꯁꯨ ꯅꯪꯕꯨ ꯀꯤꯔꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯃꯇꯝꯗ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯐꯤꯂꯝ ꯁ꯭ꯇꯥꯔ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯅꯤꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯃꯈꯣꯏꯅꯤꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯐꯤꯂꯝ ꯁ꯭ꯇꯥꯔꯁꯤꯡ ꯑꯁꯤꯅ ꯗꯥꯏꯂꯣꯛ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯔꯤꯕꯁꯤꯗꯤ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯒꯤꯔꯤꯗꯨ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯋꯥꯡꯈꯠꯂꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯦꯠꯅꯕꯅꯤ ꯃꯤꯁꯤꯡꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯉꯥꯡꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯅꯦꯃꯥꯗ ꯍꯦꯔꯣꯅ ꯋꯥ ꯉꯥꯡꯕꯒ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯅ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯈꯦꯠꯅꯩ ꯂꯤꯗꯔ ꯑꯗꯨꯗꯤ ꯆꯍꯤ 5 ꯃꯈꯣꯏꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯑꯩ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯒꯤꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯥꯡꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯁ꯭ꯇꯥꯏꯜ ꯑꯃ ꯁꯦꯝꯖꯒꯗꯕꯅꯤ ꯅꯪꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯌꯥꯝꯅ ꯆꯥꯟꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯔꯝꯒꯦ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯑꯗꯨꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯃꯃꯤꯡꯕꯨꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯏꯜꯅꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯁꯨ ꯑꯩꯒꯤ ꯁ꯭ꯇꯥꯏꯜꯅꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯀꯣꯛꯇ ꯉꯪꯗꯨꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯖꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯁꯨ ꯃꯌꯥꯝꯗ ꯀꯔꯝꯅ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯉꯥꯡꯖꯕꯅꯤ ꯃꯇꯧ ꯇꯝꯗꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯗꯨꯗꯒꯤ ꯒꯤꯔꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯀꯗꯕꯅꯤ ꯅꯪꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯛꯂꯛꯂꯤꯕ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯁꯨꯡ ꯅꯪꯅ ꯉꯥꯡꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯁꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡꯅ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯣꯔꯤꯡ ꯆꯨꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯗꯕ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯇꯝꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯈꯤ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯀꯔꯤꯅꯣ ꯑꯩꯅ ꯑꯃꯨꯛꯇꯪ ꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯁꯠ ꯊꯣꯛꯈ꯭ꯔꯤꯕꯗꯤ ꯃꯗꯨꯗ ꯒꯤꯔꯤꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯣꯏꯔꯕꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯈꯣꯟ ꯈꯔ ꯀꯟꯈꯤꯕꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯨꯃꯥꯔꯟꯅ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯥꯎꯗꯣꯔꯤꯕꯅꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯨꯝꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯩꯒꯗꯕꯅꯤ ꯃꯗꯨ ꯅꯪꯒꯤ ꯍꯛꯅꯤ ꯑꯗꯨꯕꯨ ꯃꯊꯪꯗꯗꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯤꯔꯤꯗ ꯌꯥꯝꯅ ꯁꯥꯎꯔꯞꯅ ꯉꯥꯡꯉꯛꯄꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯖꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯛꯈꯤꯕꯅꯤ ꯒꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤ ꯍꯥꯏ ꯀꯃꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯤꯇꯤꯡ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯅꯊꯤꯁꯨ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯋꯥꯅꯊꯤꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯅꯪ ꯌꯥꯎꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯔꯝꯗꯤ ꯀꯨꯃꯥꯔꯟ ꯑꯃꯁꯨꯡ ꯋꯥꯅꯊꯤ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯋꯥꯅꯊꯤꯕꯨ ꯄꯥꯔꯇꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯋꯥꯔꯤ ꯑꯃꯇ ꯈꯪꯍꯟꯈꯤꯗꯕꯅꯤ ꯍꯥꯟꯅꯗꯤ ꯋꯥꯅꯊꯤ ꯑꯁꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯕꯅꯤ ꯄꯥꯔꯇꯤꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯋꯥꯅꯊꯤꯗ ꯍꯥꯟꯅ ꯇꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯐꯖꯕꯤ ꯃꯑꯣꯡꯗ ꯇꯥꯟꯊꯣꯔꯛꯄꯅꯤ ꯋꯥꯅꯊꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯦꯛꯅꯤꯀꯦꯜ ꯇꯤꯝ ꯑꯗꯨꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯦ ꯍꯦꯛ ꯍꯪꯂꯨꯕ ꯃꯇꯝꯗꯅ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯗ ꯋꯥꯅꯊꯤꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯄꯤꯔꯛꯇꯕꯅꯤꯅ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯀꯨꯃꯥꯔꯟꯁꯨ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯋꯥ ꯉꯥꯡꯒꯗꯕ ꯖꯒꯥ ꯑꯗꯨꯒꯤ ꯁ꯭ꯇꯦꯖ ꯁꯦꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯅꯊꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯟꯗꯒꯣꯄꯥꯜ ꯀꯨꯃꯥꯔꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ
program ama sili mahakna mafam maduna laktuna wa ngangduribni haiduna harakpani party gi yamna maruoiba pham amasu sinagani haiduna makoina haina batai haiduna TV gi pawdur hari wahai rutabadagdi mamasu kumarlanda yengladuna nangla dumane famduna leribudu karigino haiduna hangi nang asi layona buga chap mane nang tawribase karino aina hangba wahongi pakhumsu amata khumde haiduna hari program asida chaloidabra haiduna hangi madudagidi kumarangi nupi kitasu maki semladuna mahak yamna haramna tholaki mafam aduda program adu silibasi mabu ona tawna baidamutani maramaduna akoi mafam aduda thengna chappa yaroi haiduna hari mahaki nupina yamna harawbagi mawng adu uba matamda mama aduna yamna ngakhi nangna tawribase karino haiduna mama aduna hangi haibidi mamang thakta makhoi khanakibani kumaran asi atopa nupi makoi habasi makoina di khanglabani adubu mahaki nupi duna losinduna harawbagi mawng utkhi Gita su wakan yamna nungaitana hari party gi mafam aduna chatpa matamdadi mahaki nupi yaudaba yaroi mahakna ibu mahaki nupini haiduna mayam mamangna puthokturibani madusu sumnatagi mingi oina puthokpa oitaragasu chatabadi yaroi haiduna hari wahi ruta matamda mamaduri wakal yamna nungaikide mahaknadi mamong nupidubu macha nupidawna khankibani maram aduna ibe manangna chaningdaba taragadi chalunu yare haiduna hari madru mamong nupiduna hari imana ngasi yamna daita khangdaba mi yamna mali maram aduna aidi chataba yaroi mafam aduna mahaki nupi han chaturibani mahaki lona bidudi chatpa yaroini haiduna hari mahakna harakliba asi wanathibuni machanupadusu mamadugi manata changsilaktuna aigi sakasi munneyu ngasidagidi amu hanna masigi safam asi uba fanglaro haiduna hari maduna mamadusu chakrosoro yare agaubasidi haiduna machanupadubu chairei madurgidi kumarana mahaki nupidubu yamna themladuna mafam adudagi chatlasi haiduna yamna nungsibagi mawngda puthorei mapadasu aigi sakasi yengu matungdi uba fangdaba yai haiduna so harakpani haibidi mahak asi rajnitida khong thangjalabnina mamang thakki mahaki machanupadudi oiraroi haiduna mapa mamada haibani somlakandadi party gi head amasung walathi makhoi pumnamak meeting adura kumar lakani haiduna ngaiduna laki makhoi caravan amada famduna ngaikibani mafam adura kumaran asi party gi head aduda pung tere talakani haiduna hari kumarandi mahakna lakliba asi mahaki nupidubu cycle amada haptuna lakibani akhoi si cycle kadawai laklibano haiduna mahaki nupiduna hangi maduru mahaki nupiduda kumaran hairi nangasi thagi mangala yamna phajai maram adugi cycle haptuna poroklibani haiduna hari maduru mahaki nupiduna talingdi haiduna harakpani adubu kumaran nadi aina haiba wasing asi karam kana thajai bidino ne haiduna mahak cycle thawduna lai cycle thawduna lakpa matamda lambi adugi nakana duda phamduna leriba dukan adudagi mi amana kumaran asi chatkre mahaki nupigiloinana cycle tongduna chakre haiduna pawpi tasengna harba matamda kumaran asi masamaki party gi mising amasung CM gi misingna mahapu hana baidamata ngaiduna leirabani mahana somasum lakpa matamda mahana lakliba lambi du police singna thingjanduna thambani asomnakanda kaithelomda chakro aduna police sing aduna hare police sing aduna harakpatagidi upali trabnina makhoini su sakal adu ilaga kaithel manungna changkhelai kaithel manungda phau lakpa matamdadi kaithel du mi yamna chinmana maram moiduna mafam aduna lakliba mising asi kanana mahaki khangna chanabano amasung kanana mahaki yenglabano haibasi mahak amata khangkide mafam adura leiba mising adudagi CM amasung party gi leader adugi mising tholaktuna kumaranda attack tawrei mangona kayarak attack tawrkhibani makhoina pariba khulai sing adu kumarana muladuna makhoida amuk attack tawi makhoida laman khumba haibaduni adubu tawriba thodok sing asi mahaki nupi khangandanaba yamna wana honabani adubu mahaki nupina mahaki managanda thangna thilakhiba adu ukhi madudagini makhoi anisu kaithel mayai du laki kanamtana makhoi anigi mating pangminabaidamakta tholakhite mafam adura leriba mising adusu senjanduna kumarlanda attack torakpani kanana yengdabano kanana kaithel aduda chamna laklibano habasi mahak khangba ngamkidi madudagidi gunda sing aduna kumarlanda attack torakpa matamda mahaki nupi kitagi makuta thang adu thinki madudagidi mahaksu mahaki nupi dubu kannaba honajaki mahaki nupidubu mafam adura lakliba mising aduna hanaba honabani adubu mafam aduda tanja chana wanthi lakhi mahakna mahaki nongmai du putholaduna mafam adura leriba mising adubu namki amasung gita gi mathwai kanki gita gi mathwai kanbagi mawng adu uba matamda gita di yamna ngakche bahaibu oiki amasung wanathina mahaki mi aduda gita bu hospital yauna thinnabai damta haire mafam aduda police amasung press ki mi kya singsu thomjalai maduda press ki mi singna kumaranda interview tawrei press na haloklibo wafam sing asi nagonda attack tawrkliba si
चीफ मिनिस्टर हाइदुना हंगकपनी मधुर कुमारन हाइरे मसिने अखोई लेबाकी असेंगबा ममी हाइबदु चीफ मिनिस्टर फोंगना मयामदा तौरिबा मयामसिंग अजि खंबिरब नत्र हाइदुना हाइरे माला मियोइबबु करिंता लेतना खनबनी हाइदुना हाइरे माला प्रजागिदमत करिंता खंदे माला देशुमदगी माकी पोजिशन अदो मांगदनब दुम होनादुना लेबनी हाइबदी चीफ मिनिस्टर की फम अदु कोंदुना लेबनी अइदि इचम चंबा मिनी अइना मंगोदा वांग हंगुबै वानी अदुबु वांग हंगुबा मतमदा भागना एंगोल तौबिरक्लिबसि येंगु हाइदुना हाइरे मसिनी अखोइगी लम असिगी यंगस्टर की पुंसी हाइदुना हाइरे मयामना अइबु नुसिबिरक्पा अमसुंग अइगोन सपोर्ट तौबिरक्पसिना मखोइ कीबना लोरे मखोइगी पोजिशन अदु मुनग्रनी मखोइगी चौकरी दु मुनग्रनी खंदुना मखोइना एंगोन तौरक्लिबनी मखोइना अइबु यामना हाइना हानाबु होनाबनी अमसुंग अइगी नुपिबु थांगना यामबिखिबनी हाइदुना हाइरे मखोइना असुमना मिचमदा खुद थाबासी मखोइगी राजनीतिनि हाइदुना खलिबनी मसिना मयामना अमुहना मखोइदा भोट पिखिद्रा हाइदुना कुमारनसु मतंग चाना महाकना राजनीति सानरे कुमारनसु सोंगना सोंगना महाक स्टेज अदुदा काखले स्टेज अदुदा काखलपा मतमददी मखोइगी पार्टी मीसिंग अदुना कुमारन हिंदुना लेबगी मोंग अदु उबा मतमदा यामना ngakhi मदुरगिदी मसी करमना तौगनी हाइदुना मखोइ खनरपा मतमदा पांबई अमदि ले हाइदुना हारे पांबई सिदा मखोइना तौरिबसी कुमारनगी इमुंग मनुंगबु माकी युम मदुदा हिंगना मै थाबसिनी माकी मीसिंग थारदुना मखोइ इमुंग मनुंगबु मफम मदुदा हिंगना मै थाखी महाल स्टेज काखलक्तुना हाइरक्लिबा वफमसिंग असि मतम चुपदा अदुगना भोट पिदुना मखोइगी मिनाय ओइदुना लेरिबनी मखोइनादि अखोइबु हातनाबु होनरिबनी अदुबु अदोमदि करिंता प्रॉब्लम लेरमोय नखोइना मखोइगी मायोक्ता करिंता हाइदबगी मरम असि नखोइना मखोइबु कीबननी अखोइबु हिरम खुदिमक्ता किहंदुना लाखिबनी ममांग थक्तैसु अदुमक कीदुना लाखली अखोइ असि मिखा पोंदुना अदुमक हिंगनिंगदुना लेरे होंदोंनाबा हाइतारगसु अदोमदि यामना ngakkani अखोइना निंगतंबा फंगनबैदमक्ता खुलाइ सिजिनखिदे मसिगी वाफम असि गांधीसु फजना खंगलिबनी गांधीसु खलमगनी मदुदी कनागुमा मिसक अमदा खुलाइ पोरो निंगतंबा तालुसि हाइतारगदी कनामता महाकि मतुंग इनरोय हाबसि माना खंगमगनी मरम अदुना महाना नखोइसि किगनबा कांगुनिना फुगेरा सगेरा चरा हेंगेरा धरना फंगुसि हाइतारगदी नखोइ यारकनी हाबसि माना खंगमनी नखोइगुमा किगनबा कांगुसिंग असिगिदी मसि तौबसिना ख्वाइदगी फरे हाबसि महाक हानना खंगख्रबनी अखोइना करिबु तंबा ngamdoli सुनामी लापु मतमदा अखोइबु साथिना अवाब फिरमदोन चटखि इमुंग क्यादे अवाब नंगिबनी अदुबु नखोइदी अखोइगी इमुंग सोक्तगा लोइरे अखोइ इमुंग कसु तहौदे हाइनो खली टीवी दे पाउ लापु मतमदसु कनागुमा मिसक अमा सिरे हाइरसि मदु उबा मतमदा अखोइदी सुमनदगी मखोइदा मिनुंग सिखक्तने उलिबसि ओ नुंगाइतेदा याम सिरेने हाइबसि नतना करिमता तौदे तौरिसिंग मसुगुंबा स्केम मसिदी सुंगलोइ लोइबा नायरोइगा हाइरकनी नुपी मचा अमबु लेप तौदुना हाले अदुगा नोंगालपा मतमददी अखोइसु हानगुमना चाक अदुम चादुना लेगनी अखोइगी थबक चफम थोपा अदुमक चक्कनी करिमता खल्लोय अदुगा मसी मयामसिंग असि यानिंगदे हाइदुना मसिगी मायुक्ता कनागुमना लेपक तारगदी महाकसु फेसबुकता मदुई वीडियोरा पोस्ट अमा थागलानी अदुगा मयामना लाइक तौरो हाइदुरिबनी माबु पुलिसना फाखरजाला नत्रगना मासिबु जेल यौखरबजाला मसिगी वीडियो असि मसिगी मेसेज असि WhatsApp group tarada forward tausi masini mayamna khanaribasi masinatna akhoi kari atai tokre haduna kumarana mafam adur leriba mi sing adur hari mafam adur leriba mi sing amasung phone da mahaki bhashana dubu mi khudimang ta adur leibani madura kumarana hari nakhoi sibu kanawrige kari damakta nakhoi na question hangduribano adubu aidi wang hangbai hak lei maramdi mafam sida lau bakyana makhoigi humangdagi idagi kaya marum tingkhrabani लेबाक सिदा थबक सुरिबा कर्मचारी खुदिमकसु मफम सिदा मखोइना कयामरुम होनरिबनी अदुगा अइना भारत की नागरिक अमा ओइना मसी अइ हकनि हाइदुर हारे नखोइसु सिस्टम सिदा वहंग हंगबगी हक यामना लेरिबनी यौ ममांगदि ट्रैफिक की रूल सिंग अमता मवा लौदे मखोइना तौनिबा कुछि तवी थौनिबा जगारा थौवी मखोइदा कइगिदमक्ता मदुमना तौरिबनो हाइ तारगदि मखोइसु सक्काक्सले मखोइ सिदि फारगा फुगदबनी मदु इतारगदि महागसि मथंददि ट्रैफिक लाइट उबा मतंदा महाना गाड़ी दु मथंदा खामजरदबनी अखोइना अखोइगी मखा तरकदब जेनरेशन की अंगांसिंग असि डिसिप्लिन तमिसि हाइदुन हाइरे मदु इतारगदि मखा ताब जेनरेशन सिंगसु मथंदा अदुमक फजरदबनी तंजादुरगिरिसु कुमारन मनाक्ता हाथु हाथु जिनसेलै अदुगा महाना महाकि ममा पादु मै थादोक्तुना सिक्रे हाइदुना कुमारन तमी वहाइलुता मतंदा कुमारन चप लेखि महाक मफम मदुर लेखथखि मयामसु महाना लेखथखिबदु उबा मतंदा जिनसेलै अदुबु महाक मखु थांकरे अदुगा आइगी इमा इपा अदु पार्टी की हेड अमसुंग सीएम मानदुना मै थादोक्पिदुना हातखरे हाइदुना महाकना कपलतुना मयामदा माइक्रोफोन दा लाउथोरे
ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗꯤ ꯅꯥꯒꯔꯤꯛꯁꯤꯡ ꯑꯗꯨꯅ ꯄꯥꯔꯇꯤꯒꯤ ꯍꯦꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯇꯣꯡꯂꯤꯕ ꯀꯦꯔꯦꯚꯦꯟ ꯑꯗꯨꯕꯨ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯃꯩ ꯊꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯈꯤ꯫ ꯄꯥꯔꯇꯤꯒꯤ ꯍꯦꯠ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯨꯡꯒꯤ ꯑꯗꯨꯁꯨ ꯅꯥꯟꯊꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯤꯕ ꯃꯇꯝꯗꯗꯤ ꯏꯖꯠ ꯂꯩꯅ ꯁꯤꯒꯗꯕꯅꯤ, ꯅꯪꯒꯤ ꯂꯨꯡꯒꯤꯗꯨ ꯁꯦꯠꯆꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯅ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯑꯅꯤꯃꯛ ꯑꯁꯤ ꯑꯃꯠꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯌꯥꯝꯅ ꯁꯦꯝꯕ ꯄꯥꯔꯇꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯅꯧꯕ ꯑꯃ ꯂꯤꯡꯈꯠꯈꯤ꯫ ꯄꯥꯔꯇꯤ ꯑꯅꯧꯕ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ MMK ꯍꯥꯏꯗꯨꯅ ꯊꯣꯟꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ CMꯅꯁꯨ ꯐꯪꯏ꯫ ꯑꯁꯨꯝ ꯇꯧꯕꯅꯤꯅ CMꯁꯨ ꯃꯍꯥꯛ ꯐꯝ ꯑꯗꯨ ꯀꯣꯟꯗꯨꯅ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯅꯊꯤꯅ ꯒꯤꯇꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ITꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯅꯊꯤꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯀꯨꯃꯥꯔ ꯅꯕꯥꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯃꯍꯥꯛ ꯂꯩꯅ ꯀꯔꯝꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯑꯗꯨꯕꯨ ꯋꯥꯅꯊꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯂꯩꯃꯤꯟꯅꯗꯕ ꯇꯥꯔꯒꯁꯨ ꯃꯊꯦꯜ ꯑꯃꯅꯤ, ꯑꯗꯨꯃꯛ ꯍꯤꯡꯕ ꯇꯥꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯅꯊꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯤꯟ ꯑꯗꯨ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯌꯨꯝ ꯆꯥꯛꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯤꯕ ꯁꯔꯨ ꯁꯔꯥꯡ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯇꯨꯝꯅ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯁꯔꯨ ꯁꯔꯥꯡ ꯂꯦꯝꯍꯧꯕꯅꯤ, ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯚꯣꯠꯀꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯏ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ KMK ꯑꯃꯁꯨꯡ CJK ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯅ MMKꯒꯤ ꯅꯟꯗꯒꯣꯄꯥꯜ ꯀꯨꯃꯥꯔꯟꯒꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯒ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯀꯨꯃꯥꯔꯟꯗꯤ ꯇ꯭ꯔꯦꯛꯇꯔ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛ ꯑꯗꯨꯕꯨ ꯂꯧ ꯈꯣꯏꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅ ꯀꯨꯃꯥꯔꯟꯗ ꯍꯪꯉꯤ, KMKꯒꯤ ꯄꯥꯔꯇꯤ ꯍꯦꯠ ꯑꯗꯨ ꯁꯤꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯍꯦꯠ ꯑꯁꯤ ꯅꯪꯅ ꯄꯥꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯨꯃꯥꯔꯟꯁꯨ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯃꯗꯨꯃꯛ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯅ ꯊꯤꯡꯕ ꯉꯝꯃꯣꯏ꯫ ꯑꯩꯅ ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯁꯤꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯀꯨꯃꯥꯔꯟꯅ ꯔꯥꯖꯅꯤꯇꯤ ꯁꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨꯕꯨ ꯔꯨꯂꯤꯡ ꯄꯥꯔꯇꯤꯅ ꯑꯣꯠꯄ ꯅꯩꯕ ꯑꯁꯤꯗꯒꯤ ꯀꯟꯅꯕ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯍꯦꯠ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯈꯟꯅ ꯅꯩꯅꯕ ꯃꯇꯝꯗꯗꯤ ꯀꯨꯃꯥꯔꯟꯅ ꯑꯅꯧꯕ ꯁꯦꯝꯈꯤꯕ MMK ꯄꯥꯔꯇꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯀꯨꯃꯥꯔꯟꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯌꯨꯠ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯄꯥꯔꯇꯤ ꯑꯃ ꯍꯧꯗꯣꯛꯈꯤ, ꯃꯗꯨꯒꯤ ꯄꯥꯔꯇꯤ ꯑꯗꯨ ꯃꯍꯥꯛꯅ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯅ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤꯗꯤ ꯀꯝꯄꯅꯤ ꯀꯌꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯃꯥꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯗ ꯆꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔꯟꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯇꯣꯞꯄ ꯑꯦꯛꯁꯄꯔꯠ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗꯗꯤ ꯄꯥꯔꯇꯤ ꯑꯅꯤ ꯈꯛꯇꯅꯤ ꯄꯥꯋꯔ ꯂꯩꯔꯤꯕꯁꯤ, ꯑꯇꯩ ꯄꯥꯔꯇꯤꯗꯤ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ CM ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯔꯇꯤ ꯑꯅꯤꯁꯤꯗꯒꯤ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤ, ꯑꯇꯣꯞꯄ ꯄꯥꯔꯇꯤꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯨꯃꯥꯔꯟꯁꯨ ꯌꯥꯝꯅ ꯐꯖꯅ ꯈꯪꯏ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯨꯃꯥꯔꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯃꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯆꯨꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, KMK ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗꯤ ꯆꯍꯤ 100 ꯍꯦꯜꯂꯛꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯋꯔꯗ ꯂꯩꯔꯛꯂꯤꯕꯁꯤ ꯇꯥꯝ 7ꯂꯛꯁꯨ ꯁꯨꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤ ꯀꯨꯃꯥꯔꯟꯒꯤ ꯃꯈꯨꯠꯇ ꯂꯥꯛꯇꯥꯔꯒꯗꯤ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯣꯠ ꯊꯥꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯚꯣꯠ ꯊꯥꯗꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯃꯥꯡꯊꯛꯇ ꯎꯈꯤꯕ ꯀꯨꯃꯥꯔꯟꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯗꯨꯅ ꯑꯦꯡꯀꯔ ꯑꯃꯅ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯨꯃꯥꯔꯟ ꯑꯁꯤ CM ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯦꯡꯀꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯍꯨꯟꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯗꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯣꯝꯅ ꯄꯤꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯛꯏ, ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯀꯔꯤ ꯑꯦꯛꯖꯥꯝꯄꯜꯅꯣ ꯍꯥꯏꯗꯨꯅ ꯑꯦꯡꯀꯔ ꯑꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯛꯏ, ꯑꯩꯗꯤꯅꯦ, ꯑꯩꯕꯨ ꯊꯥꯒꯠꯄ ꯃꯤ ꯈꯛꯇꯅ ꯑꯩꯁꯤ ꯄꯦꯟꯕ ꯍꯥꯏꯕꯗꯣ ꯀꯣꯛꯇꯦ, ꯑꯩꯕꯨ ꯁꯤꯊꯔꯤꯕ ꯃꯤꯗꯨꯗꯒꯤꯁꯨ ꯑꯩꯅ ꯇꯝꯖꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯦꯡꯀꯔ ꯑꯗꯨꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯃꯤ ꯈꯔ ꯌꯥꯟꯁꯤꯟꯗꯨꯅ ꯁꯦꯝꯈꯤꯕꯅꯤ, ꯌꯥꯝ ꯀꯨꯏꯅ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯟ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯊꯥꯖꯕ ꯊꯝꯕ ꯑꯁꯤꯅ ꯑꯩꯈꯣꯏꯅ
ꯂꯩꯕꯥꯛ ꯑꯁꯤꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯥꯖꯕ ꯑꯁꯤ ꯃꯣꯏꯗ ꯎꯠꯄ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯂꯦꯛꯁꯟ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯃꯗꯨꯅ ꯑꯦꯡꯀꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯌꯥꯝꯅ ꯑꯗꯣꯝꯕꯨ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯔꯤ KMK ꯄꯥꯔꯇꯤꯒꯤꯁꯨ ꯍꯦꯗ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯥꯔꯇꯤꯅ ꯐꯨꯜ ꯐꯪꯒꯗꯕ ꯃꯇꯝꯗ ꯁꯤꯠ 95ꯇꯤ ꯋꯥꯠꯍꯧꯏ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯩ ꯃꯁꯤꯗꯒꯤ ꯇꯝꯕ ꯌꯥꯕ ꯇꯝꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯕꯨ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ 100K ꯌꯧꯍꯟꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯔꯠ ꯈꯥꯏꯗꯣꯛꯇꯨꯅ ꯊꯥꯒꯠꯂꯛꯄꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯗ ꯊꯨꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫